Assalamualaikum warahmatullahi wabarakatuh. Nungsiraba ichilinaw sing ngasi aikoina taminagadoriba wari ase athoibi mama amana mahaki machanupigi nika sonba numitta pautak pikiba fajaba wahai kharani aikoi khudingmaksu athoibi mama aduna piramliba pautak sing ngasigi matung inbangambagi pangal pinabi sanu Asma binti Kharija na mahaki machanupigi nika sonba numitta wahai khara pautak oina haibirammi madudi icha thoibi ngasidi nangi pokpham yum asibu thadoktuna nangna khangdaba khungang amada chatlagani nangna khangdaba marup kayagi manakta chatlagani maram masina makhoi mayam duna yazanaba hotnarabadi nangna harauba nungaiba phangani nangna nem thaliba matik nasabu thak wang na phangani nangna napuroibagi sebaroi oiraba mahakto nangi minaigum oirakani mahak ngondagi lapthokkanu nangbu kaubi khidanaba mahakna naksillaklabadi nangna henna amuk naksillu mahakki mit naton nakongi wakhal thammo haibadi nangi hakchangdagi nungsiba lainam khak natana atopa manam ama phauba phanghanganu fajaba ningthiba taru tanan be saktam dukhak natana amor pasaktam tukachaba saktam da uhan ganu napuroibagi mamangda oidaba haiganu maduna jingnabagi lambi hangdorakkani jingnaba haibasi yumban minnaba singi marakta tamthiba hu amani napuroibagi mamangda atopa lamlanba kana amabu thagat kano singtha nagano masi nupa sing napamdaba thabakni jinjaubi oiganu masina nupi oibigi fajaba magun sing manghalli athoiba marop sing masita natana fajaba kannaba pautak kayani pumnamak aikhoina khangnaba amadi punsida hapchinnaba hotnagadabani athoibi mama singna macha singda piba fajaba atangba nungsiba khudolni ngasi hingliba mama khudingmakpusu macha singda kanaba amadi nungsiba pautak sing pibangambagi pangal pinabi sanu amen.